ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯆꯨꯕꯒꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯥꯝꯃꯒ ꯍꯨꯝꯐꯨꯇꯔꯥ ꯁꯨꯕ ꯇꯥꯡꯀꯛ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯃꯁꯤꯗ ꯂꯥꯛꯄ ꯋꯥꯀꯠ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯉꯝꯖꯔꯣꯏ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯂꯣꯏꯅꯅ ꯇꯝꯐꯥ ꯂꯣꯛꯇꯥꯛꯇ ꯀꯣꯏꯕ ꯆꯠꯂꯨꯕ ꯃꯇꯨꯡ ꯃꯈꯣꯏ ꯍꯜꯂꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯁ ꯔꯥꯍꯨꯜ ꯉꯔꯥꯡꯒꯤ ꯏꯁꯩꯗꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎꯕ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯁ ꯌꯥꯅꯤꯗ ꯈꯤꯇꯪ ꯇꯞꯅ ꯑꯝꯇ ꯁꯨꯈꯤꯒꯦ ꯀꯂꯔ ꯀꯔꯦꯛꯁꯟꯒ ꯇꯧꯗꯅ ꯈꯔ ꯐꯖꯅ ꯑꯝꯇ ꯄꯨꯊꯣꯛꯀꯦ ꯇꯧꯕꯅꯤꯗ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯀꯂꯔ ꯑꯃꯨꯛ ꯁꯦꯝꯕꯅꯣ ꯃꯤꯒꯤ ꯆꯨꯝꯅ ꯏꯁꯩ ꯁꯛꯄꯗꯣ ꯅꯪꯅ ꯑꯃꯨꯛ ꯀꯂꯔ ꯍꯥꯞꯆꯜꯂꯒ ꯀꯔꯤꯅꯣ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯑꯃꯨꯛ ꯑꯣꯜꯍꯟꯒꯗꯣꯔꯤꯔꯣ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯒꯪꯃꯩ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯀꯂꯔ ꯀꯔꯦꯛꯁꯟ ꯍꯥꯏꯕꯗꯤ ꯑꯣꯏꯔꯤꯕ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯂꯔꯗꯣ ꯑꯗꯨꯗꯒꯤ ꯈꯔ ꯅꯧꯊꯣꯛꯍꯟꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤꯁꯤꯕꯨ ꯍꯣꯜꯗꯒ ꯔꯤꯂꯤꯁ ꯇꯧꯒꯗꯣꯔꯤꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯕꯁꯤꯕꯣ ꯑꯁ ꯍꯣꯜꯗ ꯔꯤꯂꯤꯁ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯑꯃꯁꯤꯅ ꯉꯥꯡꯕꯗ ꯑꯗꯨ ꯂꯣꯏꯔꯣꯏꯗ꯭ꯔꯣ ꯂꯣꯏꯔꯅꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯁ ꯑꯩꯗꯤ ꯌꯦꯡꯅꯤꯡꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯑꯩꯗꯤ ꯇꯌꯥꯏꯒꯤ ꯏꯁꯩꯗꯣ ꯃꯪꯗ ꯑꯩꯅ ꯁꯛꯑꯒ ꯖꯨꯔꯅꯩꯒꯤ ꯃꯅꯥꯛꯇ ꯎꯔ ꯎꯪꯗꯅ ꯃꯥꯒꯤ ꯐꯤꯖꯦꯒꯥꯏꯗꯣ ꯄꯥꯏꯗꯅ ꯑꯩꯅ ꯌꯦꯡꯅꯤꯡꯂꯛꯂꯦ ꯑꯩꯒꯤ ꯅꯅꯦ ꯑꯁ ꯀꯔꯤꯅꯣ ꯑꯩꯗꯤ ꯃꯗꯨ ꯏꯁꯩꯒꯩꯗꯣ ꯁꯛꯑꯒꯀꯣ ꯌꯦꯡꯅꯤꯡꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯅꯨꯡꯉꯥꯏꯕꯅ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯃꯪꯗꯁꯨ ꯑꯃꯨꯛ ꯅꯝꯃꯦꯗꯣ ꯁꯣꯝꯗꯁꯨ ꯑꯁꯦꯡꯕꯒꯤꯁꯨ ꯅꯪꯅ ꯑꯃꯨꯛ ꯅꯝꯕꯤꯗꯅ ꯇꯌꯥꯏꯗꯣ ꯄꯨꯔꯥ ꯍꯦꯔꯣ ꯁꯥꯈ꯭ꯔꯦꯗꯅ ꯑꯁ ꯑꯩꯗꯤ ꯀꯔꯤꯅꯣ ꯇꯌꯥꯏꯒꯤ ꯉꯔꯥꯡ ꯏꯁꯩꯗꯣ ꯌꯥꯝꯅ ꯐꯖꯩ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗꯦꯗ ꯃꯥꯗꯤ ꯏꯁꯩꯁꯦ ꯁꯛꯀꯦ ꯍꯥꯏꯗꯅ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯕꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯗ ꯃꯥꯅ ꯁꯨꯝ ꯏꯀꯥꯏꯕꯒꯤ ꯍꯥꯏꯖꯟꯅꯕꯒꯤ ꯇꯧꯕꯖꯥꯠꯅꯤꯗ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯁ ꯈꯪꯗꯦꯗ ꯑꯩꯗꯤꯀꯣ ꯇꯌꯥꯏꯒ ꯃꯦꯗꯥꯝꯒ ꯅꯨꯡꯁꯤꯅꯕꯁꯤ ꯎꯔꯒꯀꯣ ꯑꯗꯨꯝ ꯆꯥꯛꯆꯔꯒ ꯑꯩꯗꯤ ꯇꯌꯥꯏꯒ ꯃꯦꯗꯥꯝꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯁꯦ ꯆꯥꯛꯆꯔ ꯌꯦꯡꯉꯒꯀꯣ ꯊꯃꯣꯏꯁꯦ ꯄꯦꯟꯖꯕꯅꯦꯕ ꯑꯩꯗꯤ ꯑꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣꯕ ꯅꯪꯒꯤꯗꯣ ꯂꯣꯏꯔꯅꯤ ꯃꯤ ꯀꯨꯏꯔꯔꯣꯏ ꯑꯩ ꯔꯦꯟꯗꯔꯤꯡ ꯇꯧꯔꯝꯃꯤꯅꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯣꯏ ꯌꯦꯡꯅꯕ ꯌꯥꯔꯅꯤꯗ ꯃꯦꯗꯥꯝ ꯇꯝꯐꯥꯅꯁꯨ ꯍꯥꯏꯗꯨꯗꯤ ꯃꯉꯣꯟꯗ ꯀꯥꯞꯄꯣꯅ ꯍꯥꯏꯗꯨꯗꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯂꯣꯏꯔꯒꯀꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ ꯃꯌꯥꯝ ꯄꯤꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯉꯒꯀꯣ ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯑꯩꯅ ꯑꯗꯨ ꯏꯁꯩꯗꯣ ꯊꯥꯒꯅꯤ ꯑꯗꯨꯒ ꯇꯌꯥꯏꯒꯤ ꯃꯇꯧ ꯇꯝꯃꯒꯁꯦ ꯌꯦꯡꯅꯤꯡꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯒꯪꯃꯩ ꯅꯪꯅ ꯍꯦꯟꯅ ꯃꯥꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯥꯔꯂꯤ ꯆꯦꯄ꯭ꯂꯤꯟꯗꯣ ꯐꯥꯔꯁ ꯇꯥꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕꯗ ꯁꯦꯀꯦꯟ ꯇꯥꯏ ꯑꯗꯨꯅꯤ ꯇꯌꯥꯏꯅ ꯁꯦꯀꯦꯟ ꯇꯥꯔꯅꯤ ꯅꯪꯅ ꯐꯥꯔꯁ ꯇꯥꯔꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯕꯣ ꯑꯩꯅ ꯁꯛꯄꯗꯨꯅ ꯍꯦꯟꯅ ꯃꯥꯟꯕ꯭ꯔꯣ ꯃꯥꯜꯂꯦ ꯅꯪꯅ ꯁꯛꯄꯗꯨꯅ ꯃꯥꯜꯂꯦ ꯑꯗꯣ ꯇꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯝꯇ ꯉꯪꯁꯜꯂꯨꯆꯣꯗꯅ ꯑꯁ ꯇꯜꯂꯤꯗ ꯉꯔꯥꯡꯁꯨ ꯀꯔꯤꯅꯣ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ ꯑꯩꯅ ꯑꯃꯨꯛ ꯉꯪꯁꯤꯜꯂꯨꯔꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ ꯉꯥꯡꯉꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯆꯪꯁꯤꯜꯂꯣ ꯑꯗꯨꯒ ꯁꯛꯆꯜꯂꯣ ꯃꯥꯅ ꯁꯛꯄꯅꯤꯅ ꯑꯗꯨꯝ ꯍꯔꯥꯎꯖꯔꯗꯧꯅꯤꯗ ꯑꯗꯨ ꯔꯥꯍꯨꯜ ꯀꯔꯤꯅꯣ ꯄꯤꯁꯛ ꯈꯣꯏꯗꯤ ꯃꯔꯩꯁꯤ ꯄꯨꯡꯇꯠꯇ ꯇꯠꯂꯦ ꯑꯗꯨ ꯏꯁꯩ ꯁꯛꯄꯗꯨꯗꯤ ꯃꯔꯩ ꯇꯠꯇꯦꯅꯤ ꯃꯣꯏꯗꯤ ꯑꯗꯨ ꯃꯥꯅ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯝ ꯂꯂꯤ ꯇꯧꯕꯗꯣ ꯃꯥꯅ ꯋꯥ ꯉꯥꯡꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯏꯁꯩꯗ ꯁꯛꯑꯒ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯃꯤꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯃꯥꯅ ꯁꯥꯎꯔꯀꯥꯟꯗ ꯏꯁꯩ ꯁꯛꯆꯜꯂꯗꯤ ꯃꯤꯅ ꯐꯥꯒꯤ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯑꯁ ꯈꯪꯗꯦꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯏꯁꯩ ꯁꯛꯄꯗꯗꯤꯀꯣ ꯑꯁ ꯃꯔꯩꯗꯣ ꯑꯗꯨꯝ ꯇꯠꯂꯦ ꯑꯗꯨ ꯏꯁꯩ ꯁꯛꯄꯗꯗꯤ ꯃꯔꯩꯗꯣ ꯀꯔꯤꯝꯇ ꯇꯠꯇꯦꯕ ꯑꯉꯩ ꯑꯔꯤꯅꯣ ꯑꯩꯒꯤ ꯃꯤꯡꯒ ꯄꯜꯂꯒ ꯉꯥꯡꯉꯤꯗꯨꯕꯨ ꯑꯔꯤꯅꯣꯕ ꯑꯁ ꯍꯥꯏꯗꯦꯗ ꯅꯪꯗꯤ ꯏꯁꯩ ꯁꯛꯄꯗꯀꯣ ꯃꯔꯩꯗꯣ ꯇꯠꯂꯁꯨ ꯏꯁꯩ ꯁꯛꯄꯗꯗꯤ ꯅꯪꯗꯤ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯩꯒꯤ ꯑꯔꯝꯗ ꯅꯣꯛꯅꯕ ꯁꯤꯟꯅꯕ ꯑꯗꯣ ꯅꯪꯕꯨ ꯏꯁꯩꯗꯣ ꯐꯖꯔꯕꯣ ꯑꯩꯁꯨ ꯐꯖꯅ ꯐꯥꯔꯦꯗ ꯔꯥꯍꯨꯜꯅ ꯍꯥꯏꯕꯗꯗꯤ ꯑꯩꯅ ꯁꯛꯄꯅ ꯁꯥꯔꯅ ꯁꯛꯄꯗꯒꯤ ꯍꯦꯟꯅ ꯃꯥꯜꯂꯦ ꯍꯥꯏꯗ ꯑꯩꯅ ꯁꯛꯄ ꯇꯥꯔꯗꯤ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯔꯩ ꯇꯠꯂꯤꯁꯦ ꯏꯁꯩ ꯁꯛꯄꯗꯗꯤ ꯄꯤꯗꯦꯗꯅ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯕ ꯌꯥꯏꯅꯦ ꯑꯗꯨ ꯅꯪꯁꯨ ꯃꯇꯦꯛ ꯑꯃ ꯁꯣꯛꯅ ꯌꯦꯡꯒꯦ ꯀꯅꯥꯅ ꯅꯪꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯃꯥꯜꯂꯦ ꯌꯦꯡꯒꯦ ꯏꯅꯦ ꯑꯗꯨꯗꯤ ꯔꯥꯍꯨꯜ
ꯅꯪꯅ ꯖꯁ ꯑꯣꯏꯔꯣꯀꯣ ꯑꯗꯨꯗꯤ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯔꯣ ꯔꯦꯗꯤ ꯒꯣ ꯁ꯭ꯇꯥꯔꯠ ꯑꯩ ꯂꯩꯔꯕꯅꯤꯀꯣ ꯑꯩ ꯌꯦꯡꯒꯦ ꯀꯅꯥꯅ ꯍꯦꯜꯂꯦ ꯌꯦꯡꯒꯦ ꯁꯤ ꯌꯦꯡꯉꯨꯀꯣ ꯁꯤ ꯁꯛꯀꯦꯀꯣ ꯌꯦꯡꯅꯤꯡꯍꯨꯜꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯑꯁ ꯐꯖꯩ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯁꯤꯡꯒꯔ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦ ꯔꯥꯍꯨꯜ ꯈꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯁꯤꯡꯒꯔ ꯑꯣꯏꯗ꯭ꯔꯤꯁꯦ ꯄꯤꯁꯛꯁꯨ ꯁꯤꯡꯒꯔ ꯑꯣꯏꯔꯦ ꯒꯥꯡꯃꯩꯁꯨ ꯁꯤꯡꯒꯔ ꯑꯣꯏꯔꯦ ꯁꯟꯇꯣꯁꯀ ꯕꯤꯃꯣꯒꯅ ꯀꯝꯗꯧꯕ ꯃꯈꯣꯏꯗꯤ ꯐꯥꯕ꯭ꯔꯥ ꯐꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯐꯔꯦ ꯑꯩ ꯔꯦꯟꯗꯔ ꯇꯧꯕꯗꯣ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯗꯨ ꯂꯣꯏꯕꯒ ꯑꯩ ꯃꯊꯪ ꯀꯥꯞꯄꯛꯑꯒꯦꯗ ꯍꯣꯏꯅꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯪ ꯈꯔ ꯂꯣꯏꯁꯤꯜꯂꯣꯀꯣ ꯑꯩ ꯊꯦꯒꯦ ꯃꯅꯥꯛꯇ ꯆꯪꯉꯨꯈꯤꯒꯦ ꯄꯤꯁꯥ ꯅꯪꯗꯤ ꯀꯔꯣꯝ ꯆꯠꯀꯗꯣꯏꯅꯣ ꯑꯉꯩ ꯒꯦꯠꯀꯤ ꯗ꯭ꯌꯨꯇꯤꯅꯤ ꯊꯣꯛꯎꯈꯤꯒꯦ ꯑꯁ ꯍꯣꯏ ꯅꯪ ꯇꯞꯅ ꯆꯠꯂꯨꯀꯣ ꯅꯣꯡꯃꯩꯗꯨ ꯌꯥꯎꯗ꯭ꯔꯁꯨ ꯅꯪ ꯗ꯭ꯌꯨꯇꯤꯗꯨ ꯇꯧꯅꯤ ꯅꯪꯅ ꯂꯝꯕꯤ ꯆꯠꯄꯗꯣ ꯅꯣꯡꯃꯩꯗꯨ ꯌꯥꯟꯁꯤꯜꯂꯒ ꯆꯠꯄꯗꯣ ꯅꯣꯡꯃꯩꯗꯨꯅ ꯍꯦꯟꯅ ꯋꯥꯡꯕꯅꯤꯅ ꯅꯪ ꯂꯥꯛꯏꯔꯥ ꯅꯣꯡꯃꯩ ꯂꯥꯛꯏꯔꯥ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯑꯉꯩ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨ ꯍꯣꯏ ꯑꯉꯩ ꯉꯔꯥꯡ ꯂꯣꯛꯇꯥꯛꯇ ꯏꯁꯤꯡꯗ ꯇꯥꯒꯦ ꯇꯧꯕꯗꯣ ꯇꯥꯒꯦ ꯇꯧꯕꯗꯣꯀꯣ ꯃꯥꯅ ꯊꯧꯕꯗꯤ ꯍꯩꯗꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯇꯥꯍꯟꯒꯦ ꯇꯧꯋꯤ ꯑꯩꯅ ꯑꯦꯛꯇꯤꯡ ꯇꯧꯔꯤꯉꯩꯗ ꯑꯁ ꯀꯅꯥꯗꯦ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯀꯣ ꯏꯁꯩꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯈꯔ ꯍꯪꯉꯨꯈꯤꯒꯦ ꯔꯥꯖꯦꯟ ꯉꯔꯥꯡꯗꯤ ꯂꯣꯛꯇꯥꯛꯇ ꯀꯨꯝꯍꯩ ꯑꯣꯏꯈ꯭ꯔꯦꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯁꯩꯕꯨ ꯁꯛꯍꯟꯕꯅꯦ ꯔꯥꯍꯨꯜꯅ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯅꯝꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯏꯅ ꯌꯦꯡꯉ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯥꯔ ꯌꯥꯝꯅ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ ꯁꯥꯔ ꯑꯩꯗꯤ ꯌꯥꯎꯖꯍꯧꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯌꯥꯎꯖ ꯇꯥꯔꯦ ꯑꯗꯨꯒ ꯁꯥꯔꯅ ꯁꯛꯄꯗꯨ ꯑꯃꯨꯛꯇ ꯌꯦꯡꯖꯅꯅꯕ ꯑꯁ ꯔꯥꯖꯦꯟ ꯃꯊꯣꯡ ꯆꯥꯕ ꯅꯠꯇꯦꯗ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯋꯥꯆꯦꯞꯇ ꯀꯥꯞꯄꯛꯑꯅꯤ ꯑꯩꯅꯅꯦ ꯚꯥꯏꯔꯦꯜꯒ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯤꯉꯣꯟꯗꯒ ꯊꯥꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯅꯤ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯁꯥꯔ ꯒꯥꯃꯩ ꯆꯪꯉꯣ ꯁꯥꯔ ꯉꯔꯥꯡꯒꯤ ꯏꯁꯩꯗꯨꯕꯨ ꯁꯥꯔꯕꯨ ꯃꯪꯗꯒꯁꯨ ꯁꯛꯄꯤꯕ꯭ꯔꯥ ꯁꯥꯔ ꯀꯩꯅꯣꯅꯦ ꯒꯥꯃꯩ ꯅꯪ ꯍꯥꯏꯗꯨꯕꯣ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯄꯗꯣ ꯅꯣꯏꯅ ꯑꯗꯨ ꯌꯥꯝꯅ ꯋꯥ ꯌꯥꯝꯃꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯥꯔ ꯁꯥꯔꯒꯤ ꯉꯔꯥꯡꯒꯤ ꯏꯁꯩꯗꯣ ꯐꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯩꯗꯤꯀꯣ ꯁꯥꯔ ꯁꯥꯔꯒꯤ ꯏꯁꯩꯗꯣ ꯑꯩꯅ ꯐꯖꯅ ꯐꯥꯔꯒ ꯖꯨꯟꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯅ ꯑꯃꯨꯛ ꯖꯨꯟꯔꯩꯒꯤ ꯐꯤꯒꯤ ꯃꯆꯤꯒꯗꯣ ꯄꯥꯏꯔꯒ ꯁꯥꯔ ꯃꯪꯗ ꯑꯩꯅ ꯑꯃꯨꯛ ꯁꯛꯑꯒ ꯂꯩꯔꯝꯕ ꯋꯥꯅꯤꯗ ꯁꯥꯔ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯁꯩ ꯑꯃꯈꯛ ꯁꯛꯄꯗ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯂꯞ ꯀꯥꯟꯅꯗꯣꯔꯦꯅꯦ ꯑꯁ ꯁꯥꯔ ꯑꯗꯨꯒꯀꯣ ꯄꯤꯁꯛꯅ ꯁꯛꯄꯗꯗꯤ ꯁꯥꯔ ꯃꯔꯩꯁꯨ ꯑꯃꯠꯇ ꯇꯠꯇꯕ ꯋꯥꯅꯤꯗ ꯁꯥꯔ ꯁꯥꯔꯅ ꯁꯛꯄꯒ ꯄꯤꯁꯛꯅ ꯁꯛꯄꯒꯗꯣ ꯁꯥꯔ ꯑꯁ ꯄꯤꯁꯛꯅ ꯁꯛꯄꯗ ꯌꯥꯝꯅ ꯐꯖꯅ ꯁꯛꯄ ꯋꯥꯅꯤ ꯄꯤꯁꯛꯀ ꯁꯥꯔꯒ ꯏꯁꯩ ꯁꯛꯄꯗꯣ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯕ ꯇꯥꯟꯅꯔꯗꯤ ꯄꯤꯁꯛꯅꯁꯨ ꯇꯥꯗꯧ ꯃꯥꯜꯂꯦ ꯁꯥꯔ ꯐꯔꯦꯅꯦ ꯍꯌꯦꯡ ꯅꯣꯡꯃ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯄꯥꯔꯇꯤ ꯑꯃ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯅ ꯁꯛꯑꯦꯗꯣ ꯁꯛꯅꯕ ꯇꯥꯔꯦꯗꯅ ꯌꯥꯏꯅꯦ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯥꯔ ꯑꯁ ꯃꯅꯥꯒ ꯊꯝꯃꯒꯀꯣ ꯁꯥꯔ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯁꯨ ꯂꯥꯡꯕ ꯌꯥꯏꯅꯦꯀꯣ ꯁꯥꯔ ꯌꯥꯏꯌꯦ ꯑꯗꯨꯕꯨ ꯒꯥꯡꯃꯩ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯊꯕꯛ ꯅꯠꯇꯦꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤ ꯂꯥꯛꯀꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯋꯥꯍꯩꯒꯦ ꯅꯣꯏꯅ ꯅꯝꯃꯤꯕ ꯚꯤꯗꯤꯑꯣꯗꯣ ꯃꯤꯉꯣꯟꯗꯒ ꯊꯥꯗꯣꯛꯇꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯒꯅꯤꯀോ ꯃꯁꯤꯃꯗꯤ ꯅꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯁ ꯌꯥꯅꯤꯗ ꯁꯥꯔ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯗꯁꯨ ꯄꯤꯖꯔꯣꯏꯗ ꯁꯥꯔ ꯑꯩꯈꯣꯏ ꯈꯛꯇ ꯁꯨꯝ ꯌꯦꯡꯖꯕꯒꯤ ꯇꯧꯕꯅꯤꯗ ꯁꯥꯔ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯁꯥꯔ ꯄꯥꯏꯌꯨ ꯀꯅꯥꯅꯣ ꯍꯜꯂꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯁꯥꯔ ꯁꯤꯒꯤ ꯈꯨꯟ ꯊꯪꯅꯕ ꯂꯧꯕꯨꯛꯁꯤꯗ ꯁꯥꯔ ꯃꯤ ꯑꯁꯤꯕ ꯑꯃ ꯂꯩꯔꯝꯃꯦ ꯁꯥꯔ ꯀꯔꯤ ꯑꯍꯜ ꯅꯍꯥꯔꯣ ꯁꯥꯔ ꯃꯤꯁꯦ ꯈꯤꯇꯪ ꯃꯤꯌꯥꯏ ꯆꯜꯂꯞ ꯇꯧꯔꯦ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯁꯥꯔ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯝꯃꯣꯀꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯒꯥꯃꯩ ꯁꯥꯔ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯂꯧꯕꯨꯛ ꯂꯣꯝꯗ ꯅꯨꯄꯤ ꯃꯤꯌꯥꯏ ꯆꯟꯕ ꯅꯨꯄꯤ ꯑꯃ ꯑꯁꯤꯕ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯁꯥꯔ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯔꯥꯖꯦꯟ ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯐꯅꯤ ꯁꯥꯔ ꯆꯠꯂꯣ ꯒꯥꯃꯩ ꯒꯥꯔꯤ ꯈꯔ ꯊꯨꯅ ꯊꯧꯗꯣꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯣ ꯀꯧꯊꯣꯔꯛꯑꯣ ꯐꯒꯅꯤ ꯁꯥꯔ
ꯁꯣꯝꯗꯔꯣ ꯉꯥꯡꯖ ꯑꯀꯣꯏꯕꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯈꯤꯇꯪ ꯇꯥꯡꯊꯣꯛꯄꯤꯌꯨ ꯈꯖꯤꯛ ꯇꯥꯡꯊꯣꯛꯄꯤꯌꯨ ꯃꯌꯥꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯕꯁꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯛꯄꯁꯦ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕꯒꯤ ꯂꯥꯛꯆꯕꯅꯦ ꯁꯥꯔ ꯑꯗ ꯂꯧꯕꯨꯛꯁꯦ ꯁꯨꯝ ꯐꯥꯎꯔ ꯂꯥꯛꯄꯗ ꯁꯤꯗꯩꯗ ꯑꯁꯤꯕꯁꯤ ꯇꯥꯔ ꯂꯩꯔꯝꯕꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯆꯩ ꯌꯥꯎꯔꯝꯕ ꯃꯌꯥꯝꯅ ꯄꯥꯏꯁꯟꯕꯤꯕ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯤꯒꯦ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯄꯥꯏꯖꯗꯦ ꯁꯥꯔ ꯑꯗꯨꯕꯨ ꯑꯁꯤꯕꯁꯤ ꯁꯣꯝꯅ ꯍꯥꯟꯅ ꯎꯕꯤꯔꯛꯄ ꯃꯥꯅꯦ ꯁꯥꯔ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯑꯗ ꯑꯩꯅ ꯃꯥꯡ ꯏꯊꯪ ꯊꯪ ꯂꯥꯛꯄꯗ ꯑꯩꯅ ꯍꯥꯟꯅ ꯎꯖꯕꯅꯦ ꯁꯥꯔ ꯑꯣꯀꯦ ꯑꯗꯣꯝꯅ ꯎꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯃꯤꯅ ꯎꯔꯝꯃꯒꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯂꯤꯛ ꯁꯅꯥ ꯈꯨꯗꯣꯞ ꯄꯨꯔꯝꯕ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯁꯤ ꯁꯟꯇꯣꯁ ꯁꯥꯔ ꯌꯦꯡꯖꯔꯤ ꯁꯥꯔ ꯃꯁꯥꯗꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯁꯥꯔ ꯁꯥꯔ ꯁꯤꯒꯤ ꯁ꯭ꯄꯤꯀꯔ ꯃꯥꯟꯕꯁꯤꯃ ꯁꯥꯔ ꯁꯤꯃ ꯂꯩꯔꯝꯃꯤ ꯁꯤꯗꯤ ꯑꯗꯣꯝꯅ ꯍꯥꯟꯅ ꯄꯥꯏꯔꯕ꯭ꯔꯣ ꯁꯥꯔ ꯃꯌꯥꯝꯅ ꯄꯥꯏꯁꯟꯈ꯭ꯔꯁꯨ ꯈꯪꯗꯦꯅ ꯁꯥꯔ ꯂꯥꯛꯑꯒ ꯄꯤꯒꯦꯅ ꯊꯝꯕꯅꯦ ꯁꯥꯔ ꯑꯣ ꯁ꯭ꯄꯤꯀꯔ ꯕ꯭ꯂꯨꯇꯨꯠꯀꯤ ꯁ꯭ꯄꯤꯀꯔꯅꯤ ꯁꯤꯗꯤ ꯅꯨꯄꯤꯁꯤꯅ ꯄꯥꯏꯔꯛꯄ ꯑꯃ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯨꯇꯨꯠꯇꯒꯤ ꯃꯦꯃꯣꯔꯤ ꯍꯥꯞꯄꯒ ꯏꯁꯩ ꯇꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯤ ꯍꯥꯠꯂꯤꯕ ꯃꯤꯗꯨꯅ ꯄꯨꯔꯛꯄ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤ ꯑꯁꯤꯕꯁꯤ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯄꯣꯠꯂꯝꯁꯤ ꯇꯥꯍꯧꯕ ꯑꯃ ꯑꯦꯅꯤꯋꯦ ꯁꯟꯇꯣꯁ ꯁꯥꯔ ꯁꯤꯒꯤ ꯄꯣꯠꯂꯝꯁꯤ ꯍꯥꯞꯆꯜꯂꯣ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒꯇ ꯑꯗꯨꯒ ꯄꯥꯏꯕꯗꯤ ꯃꯤꯅ ꯄꯥꯏꯔꯨꯔꯦ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯇꯤ ꯈꯔ ꯋꯥꯗꯧ ꯃꯥꯜꯂꯦ ꯑꯦꯅꯤꯋꯦ ꯁꯤꯃ ꯄꯥꯏꯁꯜꯂꯣ ꯐꯅꯤ ꯁꯥꯔ ꯑꯀꯣꯏꯕꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯂꯧꯕꯨꯛꯁꯤꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯅꯗꯤ ꯅꯨꯄꯤꯁꯤ ꯃꯐꯝꯁꯤꯗ ꯃꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯒ ꯍꯥꯠꯄꯗꯤ ꯃꯥꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯥ ꯀꯟꯖꯅꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯛꯊꯣꯛꯅꯅꯕꯒꯤ ꯈꯣꯡꯐꯝꯅꯆꯤꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯏꯗ꯭ꯔꯤꯁꯤꯅꯗꯤ ꯅꯨꯄꯤꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯍꯥꯠꯂꯒ ꯃꯐꯝꯁꯤꯗ ꯍꯨꯟꯗꯣꯛꯑꯝꯕ ꯑꯃ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯁꯥꯏ ꯃꯐꯝꯁꯤ ꯆꯠꯂꯒ ꯌꯦꯡꯉꯨ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯅꯥꯄꯤ ꯃꯔꯛꯇ ꯅꯩꯕ ꯈꯣꯠꯄ ꯀꯔꯤꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯐꯒꯅꯤ ꯁꯥꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯊꯛꯇ ꯁꯦꯛꯁꯨꯋꯦꯜ ꯑꯦꯁꯣꯜ ꯆꯠꯊꯔꯝꯒꯗ꯭ꯔꯥ ꯆꯠꯊꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯀꯩꯅꯣꯝ ꯍꯪꯖꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯅꯨꯄꯤꯁꯤ ꯁ꯭ꯋꯥꯏꯒꯤ ꯑꯀꯣꯏꯕꯁꯤꯗꯒꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯕ ꯈꯣꯠꯄꯗꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯁꯥꯔ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯍꯥꯏꯅꯔꯦ ꯁꯥꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯟꯁꯤꯗꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯥꯔ ꯈꯨꯟ ꯃꯅꯤꯡ ꯊꯪꯕꯁꯤꯗꯤ ꯈꯔ ꯆꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯁꯥꯔ ꯑꯣꯀꯦ ꯒꯥꯃꯩ ꯁꯥꯔ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯅꯕꯒꯤ ꯃꯁꯥꯁꯦ ꯄꯨꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯤꯕꯒꯤ ꯄꯨꯡꯐꯝ ꯑꯗꯨꯒ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯃꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯒ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯐꯒꯅꯤ ꯁꯥꯔ ꯁꯟꯇꯣꯁ ꯑꯇꯩ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝ ꯂꯩꯒꯦ ꯁꯥꯔ ꯄꯣꯠꯂꯝꯗꯤ ꯀꯔꯤꯝꯇ ꯐꯪꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯅꯨꯄꯤꯁꯤꯒꯤ ꯂꯨꯈꯝꯒꯤ ꯁꯔꯨꯛꯁꯤ ꯁꯥꯔ ꯃꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯄꯣꯠꯀꯨꯝꯕ ꯑꯃ ꯊꯨꯝꯕ ꯃꯥꯜꯂꯦ ꯁꯥꯔ ꯀꯣꯛ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯤ ꯀꯥꯏꯔꯒ ꯏ ꯌꯥꯝ ꯇꯥꯔꯦ ꯁꯥꯔ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤ ꯅꯍꯥꯗꯤ ꯅꯠꯇ꯭ꯔꯦ ꯃꯤꯌꯥꯏꯗꯤ ꯆꯠꯂꯦ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯒ ꯀꯔꯤꯒꯤꯗꯃꯛꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕ ꯑꯦꯅꯤꯋꯦ ꯑꯁꯤꯕ ꯃꯁꯥꯁꯤ ꯄꯨꯔꯒ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯁꯟꯇꯣꯁ ꯁꯥꯔ ꯐꯣꯇꯣꯁꯤ ꯀꯥꯞꯄꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯄꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯆꯍꯤ 50ꯗꯒꯤꯅ 60 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯃꯤꯡ ꯃꯊꯥ ꯈꯪꯗ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠꯈꯣ ꯃꯐꯝꯁꯤꯒ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯨ ꯍꯥꯞꯄꯣ ꯐꯒꯅꯤ ꯁꯥꯔ ꯂꯥꯎ ꯍꯥꯞꯀꯠꯁꯤ ꯂꯥꯎ ꯑꯗꯨꯗꯤ ꯃꯁꯥꯁꯦ ꯑꯝꯇ ꯍꯥꯞꯀꯠꯁꯤ ꯂꯥꯎ ꯈꯔ ꯊꯨꯔꯣ ꯑꯁꯨꯝꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯧꯕꯨꯛꯇ ꯁꯤꯔꯒ ꯂꯩꯔꯝꯈꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯃꯁꯥꯕꯨ ꯃꯁꯛ ꯇꯥꯛꯆꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯈꯤꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯁꯥꯗ ꯁꯨꯞꯅꯇꯒꯤ ꯃꯀꯣꯛꯀꯤ ꯂꯨꯈꯝ ꯊꯪꯕ ꯁꯔꯨꯛꯇ ꯀꯥꯏꯔꯤꯕ ꯑꯗꯨ ꯅꯠꯇꯅ ꯃꯁꯥꯗ ꯑꯇꯩ ꯑꯁꯣꯛꯄꯁꯨ ꯂꯩꯔꯝꯗꯦ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕ ꯑꯗꯨꯁꯨ ꯆꯍꯤ 50ꯗꯒꯤ 60 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯉꯥꯏꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯈꯤ ꯔꯥꯖꯦꯟ ꯁꯥꯔ ꯃꯤꯍꯥꯠ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯅꯨꯄꯤꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯈꯪꯕ ꯏꯃꯨꯡ ꯃꯅꯨꯡ ꯊꯣꯛꯂꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥ ꯂꯩ ꯈꯟꯅ ꯆꯩꯅꯕ ꯀꯅꯥ ꯂꯩ ꯑꯗꯨꯒ
Ngasidagi matam khare mamangda nupi asiga launa kiba chaina kiba natraga ngarang nupi asi ikon kona kanaga chaminaki kari thabuk tawi kodai de chali masini adu nupi si masak khangbu ju pawba lak asengba mi harpa puthuna bu huna bada nupi si masak takla da basina ne akhoi da wa ba haibu oi ga dori bani yamna chome sir adu sir social media da soyam baloi thagala bani na haju phobudi moi lak phom thoi natraga nupi si mafom swadi gi natra jala sa khara imung manungdu social media ga lapna ba natraga kerule kaidu khara lapa mafam dagi ore jala sa hauji gi de haibu ngamdiri raje adu mokhoi laga di khara khanga da adu bo khwadi nga idi nupi si gi manak te speaker ama taram si masini sir speaker du bu nupi di go oram gadra duga mi hat padu gi oram gadra madu bu khangla badi rajen tabuga chi ju khara like da bani anyway speaker amu hundo mi sikari ginos speaker okay gamai sir sidam tolo asibagi manak to fangi be speaker do adu cherang du pro fangli sir speaker sikari to romino sini anyway sir sida lere sir speaker masidi haujikan di khoi mobile ki bluetooth tagi isai edam thaba yaba aduga radio taba su yaba aduga pen drive thin basu yaba pen drive natraga memory card sidida memory card thin ba mamada memory card no sam yaure ni sidi mai kadai to on toy sida le sidi sidi kari yaujana isai gumba kari gumba natraga wangang na bagi record gumba khonjin gumba ai tharaga yeng sidi yaure inspector ai mi mathang hat kadori aduga aina hat kadori ba mi sing asi nangna na thong na leirabadi mathang kan bangambre yam ahan bagisidi aina nangonda takamdrabani ai mi hat pa mani nang naming yamna chale Inspector TAYAI mi pung khudimang na sonare Inspector TAYAI adubo aina hat kadoriba mi singase aigi punsi da singna rakiba aigi punsi mayok da lepkiba mi ngaktani aduna aina makoibu hat pumatam masida nangna makoigi punsi kan mangamlabadi kala haujichu aina speaker ama thamlam karigumba aina phone thamamba tarade nangna aigi location service provider dege aigi leifam aduga aigi khungul lirak pa yamna laiga maram asina nangna aigi khungul liba matamna khara waga aduga nangna sibu hundomba mafam aduda phone ge location yengak pa yai adusu aina phone amata sizinakide maramdi mafam aduda aina phone puduna laklabadi aigi location nangna khangkini hai singbanina nangna aigi khungul lirakpada yamna laikhiba yai adubo aisi nangna phaba ngamre yem Inspector nang yamna hibadaine nang mi phaba yamna hidaine aiga nanga nungaina daba karimata laiti nanga aiga yeknabasu karimata laiti adubu aina haliba chaksti aiga mayokta leki ngakta aiga mayokta ngakta karino torsibo nangna asiba lokatpadusu aidi oi adubu
ꯅꯪꯅꯗꯤ ꯑꯩꯕꯨ ꯎꯗꯦ ꯅꯪꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯅꯀꯣꯛ ꯁꯥꯔꯤꯕꯗꯣ ꯃꯗꯨꯁꯨ ꯑꯩꯅ ꯈꯪꯏ ꯑꯩꯕꯨ ꯐꯥꯕ ꯉꯝꯂꯦ ꯑꯗꯨꯒ ꯃꯊꯪ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 7ꯗꯒꯤ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯨꯄꯤ ꯑꯃꯁꯨ ꯍꯥꯠꯀꯅꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯧꯕꯨꯛꯀꯤ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯀꯅꯤ ꯅꯪꯅ ꯀꯟꯕ ꯉꯝꯂꯕꯗꯤ ꯃꯈꯣꯏꯕꯨ ꯀꯜꯂꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗꯤ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯋꯥꯉꯥꯡ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯑꯣꯡꯁꯤꯗꯤ ꯔꯥꯖꯦꯟ ꯁꯔ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯄꯤꯀꯔ ꯑꯃ ꯍꯨꯟꯗꯣꯛꯂꯤꯕꯁꯤꯅꯗꯤ ꯁ꯭ꯄꯤꯀꯔ ꯑꯁꯤꯗ ꯃꯦꯃꯣꯔꯤ ꯑꯃ ꯍꯥꯞꯆꯜꯂꯒ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯊꯝꯂꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅꯁꯨ ꯐꯣꯟ ꯄꯥꯏꯗꯦ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯍꯤꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕ ꯐꯣꯟ ꯅꯝꯕꯔ ꯀꯌꯥꯝ ꯂꯩꯕꯒꯦ ꯃꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯧ ꯐꯒꯅꯤ ꯁꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯂꯧꯈꯠꯄ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯏ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯔ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯁꯔ ꯔꯥꯖꯦꯟ ꯃꯤꯌꯥꯝ ꯑꯗꯨ ꯌꯥꯝꯕꯅꯤꯅ ꯑꯗꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯂꯤꯕ ꯃꯤ ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯖꯤꯜꯂꯤꯕꯗꯣ ꯀꯔꯤ ꯊꯤꯖꯤꯜꯂꯤꯕꯒꯦ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯑꯩꯒ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯂꯕꯗꯤ ꯀꯜꯂꯨ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7ꯗꯒꯤꯅ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯀꯃꯣꯟ ꯁꯇꯣꯁ ꯁꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯑꯦꯂꯥꯔꯠ ꯂꯩꯍꯟꯈꯣ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 7ꯗꯒꯤꯅ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯔꯤꯀꯦꯗ ꯊꯝꯗꯨꯅ ꯄꯣꯁꯁꯤꯡ ꯇꯣꯉꯥꯟ ꯕꯦꯔꯤꯀꯦꯗ ꯃꯃꯥꯡꯗ ꯕꯦꯔꯤꯀꯦꯗ ꯊꯝꯃꯒ ꯆꯦꯛ ꯇꯧ ꯍꯥꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤꯍꯥꯠꯄꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯝꯕꯤꯗ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯂꯧꯕꯨꯛ ꯑꯃꯗ ꯆꯞ ꯃꯥꯟꯅꯅ ꯍꯨꯟꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯍꯥꯠꯀꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ ꯃꯍꯥꯛꯅ ꯍꯥꯏꯕꯗꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯈꯤꯕ ꯑꯗꯨꯒ ꯍꯟꯗꯛ ꯍꯥꯠꯀꯗꯧꯔꯤꯕꯁꯤꯁꯨ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤ ꯔꯥꯖꯦꯟ ꯌꯥꯝꯅ ꯂꯨꯕ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕ ꯑꯃ ꯈꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯁꯤꯒꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯇꯉꯥꯏꯐꯗꯅ ꯃꯐꯝ ꯑꯁꯤꯒꯤ ꯉꯥꯛꯁꯦꯟꯕ ꯈꯔ ꯅꯠꯇꯅ ꯂꯝꯕꯤꯗ ꯂꯣꯏꯅꯃꯛ ꯄꯦꯇ꯭ꯔꯣꯂꯤꯡ ꯊꯥꯒꯗꯕꯅꯤ ꯑꯗꯨꯒ ꯑꯔꯥꯛꯄ ꯒꯥꯔꯤꯁꯤꯡ ꯃꯅꯤꯡ ꯃꯃꯥꯡ ꯍꯥꯏꯒꯠꯇꯨꯅ ꯑꯁꯤꯕ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯕꯅꯤ ꯌꯥꯝ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯉꯁꯤꯁꯨ ꯃꯤ ꯑꯃ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯈꯟꯒꯅꯤ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟꯁꯨ ꯈꯪꯕ ꯉꯝꯗꯦ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯈꯪꯉꯤ ꯔꯥꯖꯦꯟ ꯁꯔ ꯃꯁꯤꯗꯤ ꯃꯁꯥꯁꯦ ꯈꯤꯇꯪ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯁꯔ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦꯅꯤ ꯁꯔ ꯔꯥꯖꯦꯟ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯑꯁꯤꯕꯗꯤ ꯂꯩꯔꯝꯂꯒ ꯃꯤ ꯍꯥꯠꯄꯗꯤ ꯈꯪꯗꯕ ꯊꯧꯗꯣꯛ ꯃꯁꯤꯡ ꯂꯥꯛꯑꯝꯗꯅ ꯂꯩ ꯑꯗꯨꯅ ꯀꯦꯁꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯊꯣꯛꯈꯤꯗꯕꯅꯤ ꯍꯥꯏꯅ ꯂꯧꯔꯝꯕꯁꯨ ꯌꯥꯏ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯀꯌꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯩ ꯃꯈꯣꯏ ꯑꯗꯣ ꯁꯥꯁꯤꯟꯅꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯀꯌꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯑꯁꯤꯃꯛꯇꯤ ꯑꯗꯨꯅꯤ ꯁꯔ ꯃꯥꯒꯤ ꯃꯑꯣꯡꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯍꯥꯟꯅ ꯍꯥꯠꯂꯒ ꯊꯝꯃꯤ ꯃꯁꯤꯅ ꯈꯨꯗꯝ ꯑꯣꯏꯔꯒ ꯆꯞ ꯃꯥꯟꯅꯕ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤꯕꯨ ꯁꯔ ꯑꯗꯨꯅꯤꯅꯦ ꯔꯥꯖꯦꯟ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯀꯣꯛ ꯃꯩ ꯈꯪꯗꯅ ꯉꯥꯎꯍꯜꯂꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯂꯩꯍꯜꯂꯒ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯦꯛꯀꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯍꯜꯂꯒ ꯅꯥꯀꯟ ꯑꯃꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯈꯣꯏꯅ ꯂꯧꯈꯤꯗꯣꯔꯤꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯑꯅꯤꯁꯨꯕ ꯃꯤꯍꯥꯠ ꯑꯁꯤꯁꯨ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯖꯥꯠꯂꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯀꯤꯕ ꯑꯃꯗꯤ ꯌꯥꯎꯍꯜꯂꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯀꯗꯕꯗꯤ ꯃꯥꯜꯂꯤ ꯐꯔꯦ ꯑꯗꯨꯗꯤ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯑꯉꯥꯡꯁꯥ
ꯁꯔ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯑꯃꯇ ꯂꯩꯁꯤ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7ꯇꯒꯤꯅ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯅꯨꯄꯤ ꯑꯃ ꯆꯞ ꯃꯥꯟꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕꯒꯤ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤ ꯃꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯕꯦꯔꯤꯀꯦꯗ ꯄꯨꯊꯣꯛꯑꯒ ꯌꯥꯝꯅ ꯉꯟꯅ ꯆꯦꯛ ꯇꯧꯕ ꯍꯧ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯍꯥꯏꯔꯕꯁꯨ ꯉꯟꯅ ꯅꯨꯄꯤꯗꯨ ꯍꯥꯠꯂꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯈꯪꯉꯣꯏꯗꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯊꯣꯛꯈ꯭ꯔꯕꯗꯤ ꯑꯗꯨꯅ ꯉꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯁꯟꯒꯤ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯅꯨꯄꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯌꯥꯔꯒꯗꯤ ꯉꯁꯤꯗꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯅꯅꯕ ꯑꯗꯨꯒ BTFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯅꯕ ꯈꯔ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯅꯁꯤ ꯈꯔ ꯃꯌꯥꯝ ꯑꯃꯇ ꯃꯇꯦꯡ ꯄꯥꯡꯅꯁꯤꯀꯣ ꯌꯦꯁ ꯁꯔ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯌꯥꯝꯅ ꯀꯟꯅ ꯂꯧꯈꯠꯈꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯃꯣꯏꯗ ꯆꯤꯡꯅ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤ ꯃꯐꯝ ꯀꯌꯥꯗ ꯕꯦꯔꯤꯀꯦꯗ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯤꯑꯣꯏ 2 ꯂꯥꯛꯈꯤ ꯁꯔ ꯃꯤꯑꯣꯏ 2 ꯂꯥꯛꯑꯦ ꯁꯔ ꯁꯔꯒ ꯎꯅꯒꯦ ꯍꯥꯏꯌꯦ ꯁꯔ ꯒꯥꯃꯩ ꯆꯪꯍꯜꯂꯣ ꯁꯣꯝꯗ ꯏꯆꯤꯟꯅꯥꯎꯁꯤꯡ ꯁꯣꯝꯗ ꯆꯪꯁꯤꯟꯕꯤꯔꯣ ꯁꯔ ꯈꯨꯟꯗ ꯆꯪꯖꯔꯒꯦ ꯁꯔ ꯌꯥꯅꯤ ꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯁꯔ ꯋꯥꯐꯝ ꯑꯃꯇ ꯁꯔ ꯀꯔꯤ ꯂꯩꯔꯦ ꯀꯔꯤ ꯃꯇꯥꯡꯅꯣ ꯁꯔ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤꯗꯣ ꯁꯔ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯁꯤꯡꯅꯤ ꯁꯔ ꯋꯥꯠ ꯑꯗꯣꯝꯒꯤ ꯏꯟꯗꯣꯝꯆꯥꯁꯤꯡ ꯍꯥꯏꯕꯗꯤ ꯃꯥꯅꯦ ꯁꯔ ꯁꯤꯒꯤ ꯈꯨꯟ ꯊꯪꯅꯕꯁꯤꯗꯒꯤꯅꯤ ꯁꯔ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯁꯔ ꯉꯥꯟꯕꯤ ꯀꯧꯕꯅꯤ ꯁꯔ ꯉꯥꯟꯕꯤ ꯁꯣꯝꯒ ꯀꯔꯤ ꯊꯨꯡꯅꯕ ꯁꯔ ꯑꯩꯒꯤꯗꯤ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯁꯔ ꯃꯆꯥ ꯃꯁꯨ ꯃꯄꯨꯔꯣꯏꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ ꯁꯔ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯁꯔ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯇꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯁꯔ ꯌꯨꯝꯗ ꯍꯟꯖꯜꯂꯛꯇꯕ ꯍꯥꯏꯕꯕꯨ ꯃꯥꯗꯤ ꯗꯨꯀꯥꯟ ꯚꯔꯥ ꯑꯃ ꯂꯧꯔꯒ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯌꯣꯜꯂꯒ ꯃꯍꯥꯛ ꯍꯤꯡꯖꯕꯅꯦ ꯁꯔ ꯑꯗꯨꯗꯤ ꯊꯧꯗꯣꯛꯁꯤ ꯀꯔꯝꯅ ꯈꯪꯉꯛꯄ ꯁꯔ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯎꯔꯛꯄꯗꯨꯗꯒꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯃꯥꯅ ꯂꯩꯔꯤꯕ ꯚꯔꯥ ꯑꯗꯨꯒꯤ ꯄꯔꯦꯡ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯁꯨ ꯃꯍꯥꯛ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯌꯨꯛꯇ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯑꯗꯨ ꯀꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯊꯤꯕ ꯈꯪꯉꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯡꯊꯤꯜꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯇꯣ ꯊꯥꯒꯠꯅꯔꯛꯄꯗꯨꯗꯒꯤ ꯏꯟꯗꯣꯝꯆꯥ ꯉꯥꯟꯕꯤꯅꯤ ꯈꯪꯉꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯑꯣ ꯁꯣꯝꯒꯗꯤ ꯌꯨꯝ ꯀꯌꯥꯝ ꯂꯥꯞꯅꯕ ꯁꯔ ꯑꯩꯈꯣꯏꯒꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯂꯥꯞꯅꯔꯦ ꯁꯔ ꯑꯩꯈꯣꯏꯅ ꯈꯔ ꯑꯃꯨꯛ ꯃꯅꯤꯡ ꯆꯠꯊꯔꯦ ꯁꯔ ꯑꯗꯨꯗꯤ ꯃꯆꯥ ꯃꯁꯨꯁꯨ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯗꯕ ꯈꯠꯅ ꯆꯩꯅꯕ ꯂꯟ ꯊꯨꯝꯒꯤ ꯌꯦꯠꯅꯕ ꯃꯔꯤ ꯃꯇꯥ ꯑꯇꯩꯗꯤ ꯁꯔ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯁꯔ ꯑꯣ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯏꯃꯥꯗꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯁꯔ ꯑꯣ ꯑꯗꯨꯗꯤ ꯂꯟ ꯊꯨꯝ ꯌꯦꯟꯅꯕ ꯈꯣꯠꯄ ꯅꯤꯉꯣꯜꯁꯤꯡꯒ ꯈꯠꯅ ꯆꯩꯅꯕ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩ ꯀꯅꯥ ꯂꯩꯕꯗꯤ ꯌꯥꯎꯕ ꯁꯔ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯔ ꯇꯉꯥꯏꯐꯗꯅ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯁꯔ ꯃꯍꯥꯛꯁꯤ ꯃꯄꯥꯝꯗ ꯍꯜꯂꯒ ꯂꯩꯈꯤꯕꯅꯤ ꯁꯔ ꯑꯗꯨꯕꯨ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯄꯥꯝꯗ ꯂꯩꯕꯗꯨ ꯃꯥ ꯌꯥꯗꯕꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗ ꯗꯨꯀꯥꯟ ꯑꯃ ꯂꯧꯔꯒ ꯆꯥꯛꯀꯤ ꯍꯣꯇꯦꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯐꯝꯃꯒ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯡꯅꯅꯕꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯐꯝꯕꯗꯣ ꯃꯗꯨꯒꯤ ꯍꯣꯇꯦꯜ ꯐꯝꯅꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯧꯗꯣꯛ ꯆꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥꯒ ꯁꯣꯝꯒꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤ ꯁꯔ ꯑꯩꯈꯣꯏꯒꯗꯤ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯨꯅꯤ ꯁꯔ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯏꯃꯥꯒ ꯄꯣꯛꯃꯤꯟꯅꯕꯅꯤ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯃꯥꯅꯤ ꯈꯟꯖꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯊꯣꯛꯇꯕꯅꯤꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯒ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯂꯒ ꯀꯔꯝꯅ ꯂꯦꯜꯂꯤ ꯍꯪꯉꯨꯕꯗ
ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯉꯥ ꯆꯥꯎ ꯑꯗꯨꯒ ꯑꯆꯤꯟ ꯑꯀꯣꯝ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯩꯁꯥ ꯄꯤꯔꯤ ꯑꯣ ꯑꯗꯨꯗꯤ ꯃꯍꯥꯛ ꯁꯅꯥ ꯂꯨꯄꯥ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯃꯃꯜ ꯇꯥꯡꯕ ꯄꯣꯠ ꯆꯩ ꯂꯩ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯤ ꯑꯗꯣꯝꯗꯤ ꯈꯪꯕ ꯉꯝꯒꯗ꯭ꯔꯥ ꯁꯔ ꯃꯗꯨꯗꯤ ꯈꯤꯇꯪ ꯂꯨꯅ ꯊꯣꯛꯅꯩ ꯁꯔ ꯑꯗꯨꯕꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯂꯩꯔꯤꯕꯁꯤꯡꯗꯣ ꯃꯗꯨꯗ ꯍꯪꯉꯗꯤ ꯈꯪꯒꯗꯕ ꯃꯥꯜꯂꯦ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯥꯝꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯂꯩ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥ ꯃꯁꯨ ꯂꯩꯇ꯭ꯔꯦ ꯀꯅꯥ ꯑꯃꯠꯇ ꯌꯦꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯂꯒ ꯍꯥꯠꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯝꯃꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯑꯃꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯀꯧꯊꯣꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯀꯟꯖꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯗꯤ ꯂꯩꯀꯥꯏ ꯇꯥꯒꯅꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯂꯤꯕꯗꯨꯅꯗꯤ ꯃꯍꯥꯛ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯣꯏ ꯃꯤꯅ ꯀꯧꯔꯛꯄꯗꯒꯤ ꯊꯣꯛꯄꯗꯒꯤ ꯐꯠ ꯊꯣꯛꯄ ꯑꯃ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯕ ꯇꯥꯔꯒꯗꯤ ꯃꯁꯥꯅ ꯌꯥꯅ ꯊꯣꯛꯈꯤꯕ ꯑꯣꯏꯒꯗꯧꯔꯤꯕ ꯑꯦꯅꯤꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨ ꯁꯔ ꯁꯤꯗ ꯑꯝꯇ ꯏꯕꯤꯌꯨ ꯁꯤꯗ ꯂꯩꯖꯔꯦ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯇ꯭ꯔꯤ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯑꯅꯦꯅ ꯈꯜꯂꯦ ꯑꯗꯨ ꯉꯁꯥꯏ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯔꯝꯃꯒꯗꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯂꯧꯕ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯣꯁꯃꯣꯔꯇꯦꯝ ꯂꯣꯏꯔꯕꯅꯤꯅ ꯃꯁꯥꯗꯨ ꯂꯧꯕꯤꯔꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ ꯐꯅꯤ ꯁꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤꯒꯦ ꯁꯔ ꯐꯅꯤ ꯑꯝꯇ ꯉꯥꯏꯕꯤꯌꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯔ ꯏꯟꯗꯣꯝꯆꯥꯅꯦ ꯍꯥꯏꯕꯅꯤꯀꯣ ꯃꯥꯅꯤ ꯁꯔ ꯑꯗꯨ ꯏꯟꯗꯣꯝꯆꯥ ꯍꯥꯠꯄ ꯃꯤ ꯍꯥꯠꯄꯁꯤꯗꯤ ꯄꯨꯊꯣꯛꯅꯤꯡꯗꯕ꯭ꯔꯣ ꯁꯔ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤ ꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯁꯔ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯕꯁꯨ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯁꯔ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯗꯣꯝꯆꯥ ꯍꯥꯠꯄ ꯃꯤ ꯍꯥꯠꯄꯗꯨꯗꯤ ꯄꯨꯊꯣꯛꯄꯤꯌꯨ ꯁꯔ ꯑꯣꯀꯦ ꯐꯔꯦ ꯆꯠꯄꯤꯔꯣ ꯑꯗꯨꯗꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯧꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯐꯅꯤ ꯁꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯅꯤ ꯁꯔ ꯑꯁꯤꯕꯨ ꯁꯔ ꯁꯤꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯦꯁꯨ ꯍꯥꯏꯌꯦ ꯁꯔ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯁꯔ ꯃꯟꯗꯣꯝꯆꯥꯒꯤ ꯃꯤ ꯍꯥꯠꯄ ꯃꯤꯗꯣ ꯄꯨꯊꯣꯛꯁꯨ ꯍꯥꯏꯗꯦ ꯑꯗꯨ ꯁꯔꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯃꯟꯗꯣꯝꯆꯥꯒꯤ ꯃꯤ ꯍꯥꯠꯄꯗꯣ ꯄꯨꯊꯣꯛ ꯍꯥꯏꯔꯤꯁꯤꯕꯨ ꯁꯔ ꯒꯥꯡꯃꯩ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯊꯧꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯆꯤꯡꯅꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯊꯣꯛꯑꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯀꯦꯁ ꯑꯃꯇ ꯃꯥꯏ ꯄꯥꯛꯏ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯤꯠꯁꯤꯅ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯑꯃꯗꯤ ꯋꯥꯍꯪ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯍꯪꯂꯒ ꯃꯗꯨꯗꯒꯤ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯗꯒꯤ ꯈꯪꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯁꯔ ꯍꯧꯖꯤꯛꯀꯤꯁꯤꯕꯨ ꯁꯔ ꯃꯥꯒꯤ ꯃꯟꯗꯣꯝꯆꯥꯒꯤ ꯂꯟ ꯊꯨꯝ ꯄꯥꯟꯕꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯣꯏꯔꯤꯖꯥꯠꯂꯣ ꯁꯔ ꯒꯥꯡꯃꯩ ꯃꯗꯨꯃꯛ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗꯦ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯑꯩꯈꯣꯏꯗ ꯚꯣꯏꯁ ꯑꯣꯏꯅ ꯔꯦꯀꯣꯔꯠ ꯊꯥꯔꯛꯄꯗꯨꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯈꯪꯒꯅꯤ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯅꯨꯃꯤꯗꯥꯡꯁꯨ ꯅꯨꯄꯤ ꯑꯃ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨ ꯁꯤꯗ꯭ꯔꯗꯤ ꯐꯩ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯗꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯋꯥꯐꯝꯁꯦ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯑꯃ ꯊꯥꯔꯒ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯏꯊꯣꯛꯂꯨꯕꯁꯨ ꯑꯩꯈꯣꯏꯕꯨ ꯃꯤꯠꯀꯤꯊꯤ ꯃꯤꯠꯆꯦꯟ ꯇꯥꯈꯤꯅꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯊꯦꯜꯗ ꯂꯩꯕ ꯃꯤ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯏꯔꯥꯡ ꯂꯩ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟ ꯊꯣꯟꯗꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ ꯐꯒꯅꯤ ꯁꯔ ꯑꯗꯨꯗꯤ ꯀ꯭ꯋꯤꯛ ꯅꯈꯣꯏ ꯊꯨꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯎ ꯐꯒꯅꯤ ꯁꯔ 이대마 타도 이모 타도 까이노 너나 뜻이보 하 까이노바 낭나 마파마시다 보러 뜻이 까이노바 이대마 와리 좀너 사나시 그도게 나나오부 능시비 들어봐 이모 까이노바 낭나 도르시보 마파마시다 낭나
시다나 보러가 까리노 보는 돌시보 하 이대마 와리도 가직다 하는 사는 기시다 이대마나 미뽕 코디먹다 마차 마나오금 칸무금 아이부디 마차 마나오금 칸비드레니 이대마나 까이노 낭 하이두보 낭수 아이쿠이기 짜이나오니나 칼리니 깨도르게 붕어 하 까리노 남항치다 카마가 까리노 보는 돌시보 이대마 아이 이대마다 ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯑꯌꯦꯠꯄ ꯄꯤꯖꯈꯤꯗ꯭ꯔꯤ ꯑꯗꯨꯒꯤ ꯏꯇꯩꯃ ꯏꯇꯩꯃꯒꯤ ꯍꯛꯆꯥꯡ ꯁꯣꯏ ꯁꯣꯛꯆꯔꯣ ꯏꯇꯩꯃ ꯍꯥꯏꯕꯁꯦ ꯏꯃꯥꯒꯨꯝꯕꯅꯤ ꯏꯃꯥꯒꯨꯝꯂꯕꯤ ꯏꯇꯩꯃꯗ ꯑꯩꯅ ꯀꯔꯤ ꯇꯧꯖꯔꯨꯗꯣꯏꯅꯣ ꯑꯗꯣ ꯏꯇꯩꯃ ꯀꯗꯥꯏ ꯏꯇꯩꯃꯒꯤ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣ ꯑꯗꯨꯒ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯗꯨꯒ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯅꯥꯗ ꯁꯤꯔꯤꯕ ꯁꯅꯥꯁꯤꯡꯗꯣ 그래, 아이 빠이산비게, 그다이노바, 아이 빠이산비게, 까리노 낭 하시보, 하, 까리노바, 아이기 사나노 파시보, 낭 빠먹이, 아두가 까리노바 낭 돌시보, 하, 아이네 낭부 타자보기, 낭기네 동 일레가 타박 잡이네 개변하더라. 호이니 이때마, 이때이먹이 타박 보는 먹도 짤루레드나, 뱅도 잡미네 루레, 뱅뜨기 이때이먹이 배샤카를 솔록토레, 이때마, 시, 나나오는 하이리버시 야비요, 아이, 이때이먹이 학상도 까리쇼 속자로. 이태임은 아이몬드 비비우 그다이 이태임이 구도 릭 샤나 그다이 아이몬드 비비로 그다이노 해봐 낭나 사나로 빠지 깨도게 하이노 하 낭게 아찐 법의 샤도 아이네 보레 법의 샤싱뜨기 낭게 아밤 법의 샤도 로우 이태임아 사나로 빠도 마두수 로우도 베야도 빠이샤시부디 아이게도 모이라도 버니다 이태임아 ngasi기 뿡팜 ngasi기 tanjase nanaw na kaya da wana plan taw krab itema kadai no itema gi sanado piro kadai itema gi sanado piro ai nga haijari basi itema ni yaroi dro ha itema ni yaroi kai no nang haichibo ha kani no banang haichibo nang gi sanalo para basibo ai gi sanalo pa natro ha nunga ngi no mita pawa nang no leisandra 아이기 두관나 두드는 날이래. 아두가 아이디 낭부 뽀민나봐. 아이기 핵이 포하는 바니나 칼린. 아두가 너무도 타자드나 이나 비행기 배살로 톡미너루시. 아두가 낭게셔 타박 잡미너루시 하이든 라이브나 들어봐. 까리노바 낭나 오래 빠르게 떠드는 놈이 좋다 할래. 뽕맘맘할래. 아두가 낭나 까리노바 낭나 칼리시보. 이때이마 농시비. 아이 이때이마기 학장도 속드나. 아이 뽀자이도 문게디 하이데드네 이때이마. 미오이바 모이나 미기 로네 이나 강이시 그다 이때마 사나 피로 릭 피로 나기 나나피 그다 어두수 피로 아이 호레 이때마기 콧다기 아이네 사도포도 아이 암노 농아이티바 그다 콧치드 타다비로시 시다 피비로시 그다 시피로 까이노 낭나 하리도 부까이노바 하 낭나 하리도 낭 나오로브로 아이 나오레 그다 그래 비록 아이네 비록 하이브도 쑥 비록이야 봐 비록 그래 비록 야들 이때면 비록 하이비 야들 그래 이때면 비록 하이비 야들만이나 이때면 비록 하이비 야들만이나 아이네 하이브도 비유하다 봐. 아이네 하이브도 비유하다 봐. 이때마 아이네가 사이나해. 아이네 하이브도 꼭 비려디. 이때마나 ngasi 다리보다 사시 다가들어. 응? 다가니? 말음디 아이네 타독 놀아보죠. 막 아이부문나 강문이나 아이네니 하이브지 하이도록하니 아이네니 하이브도 하이도록여버디 까리가는 거더리 아저러버디 아이부무 인스펙터 때야이나 아이부 파락바다바 하이싱너버 인스펙터 때야이나 아이부 라인에 파락바다바 그래 사나비우 사나 구독 바샤 사나
시디 룩토피아드레니 시디 룩토피아드레 감독시게 어떻게 시기 장조옷이나 먹고 찌릿 같은 먹고듯이 구사생시 로인에 딸래더나 어디디 기넨 마파시다 기넨 마파시다 혼독람라게 ꯑꯆꯠꯄꯅꯁꯨ ꯎꯅꯕ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯤ ꯍꯥꯠꯄꯒꯤ ꯑꯣꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯐꯣꯟ ꯑꯁꯤꯅ ꯔꯦꯀꯣꯔꯗ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯁꯤ ꯁꯠꯇꯣꯛꯑꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ब्लूटूथ की स्पीकर असिदा हापचल्लमलगे अदुगा असीबगी मनाक असिदा थम्बिरमगे ngasiगी mihat asigi audio recording differ live asi tabiyo inspector tayai adudi munne tabiramlani adudi aini yamlaba senpham masi puraga ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯅꯈꯣꯏꯅ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯊꯠꯂꯕꯅꯤꯅ ꯂꯧꯕꯨꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯒ ꯄꯥꯠ ꯇꯥꯔꯒ ꯃꯊꯪ ꯆꯠꯈ꯭ꯔꯒꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯅꯪꯅ ꯉꯝꯂꯕꯗꯤ ꯑꯅꯤꯁꯨꯕ ꯃꯩꯍꯥꯠ ꯑꯁꯤꯁꯨ ꯐꯥꯖꯧ ꯕꯥꯏ ꯕꯥꯏ Inspector Tayai, bye bye. Oi, nakhoi gari paule. Atopa station singdagi gari da check tobada mi asiba porokoi paul tabro. Sir, hoji bogi de paum ta lakte sir. Adurabadi. Miyoi adune khodi sanaba soidin oibadai. Aduga hojikti ꯄꯨꯡ 10 ꯇꯥꯒꯗꯕꯁꯨ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯕ ꯂꯝꯕꯤꯗ ꯂꯥꯛꯄꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯁꯔ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯃꯤꯅ ꯍꯥꯠꯄꯗ ꯑꯗꯨꯝ ꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯁꯔ ꯒꯃꯩ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯀꯟꯒꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯁꯔ ꯔꯥꯖꯦꯟꯒꯤ ꯐꯣꯟ ꯍꯜꯂꯣ ꯔꯥꯖꯦꯟ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯁꯔ ꯍꯧꯖꯤꯛꯇ ꯇꯥꯕ ꯄꯥꯎꯗ मनिंग थंग केनेन की साइड दुदा सर असेब नुपी मा सोरों मपान वाइद लेरम है सर व्हाट करी नो हाइसिबो अदोंगी साइड दी अखोगी मी लेत्रो सर अदोंगी चंगफम साइड दी ले सर अदुगा मनिंग लोम थंग बदुदी लबुक फावरगा लंबी फोक लेबनिना अदोंग ददी लेते सर करी अदुदी मी हात बदुन हारिबो वाफम दु अचुंबो वाफम कम ऑन अखोई सिदा लेरिबा पुरमा कम ऑन अखोगी टीम लो अदुगा मनिंग लोम थंग बदा लेरिबा ऑपो सिंगदो लबुक्तगी गाड़ी फाउगल पलेरबदी गाड़ी चेक तवायो हौजिक मनिंग थंग केनेन सिदा नुपी हालगा थममे हरि लो कम ऑन खर थरो पगनी सर असुमना इंस्पेक्टर तयाई मफम अदु योक्सलखी सिदी कुइद्रिना मकुकसी अरुम योट कुंबा चई गुमन कलम की मोंगी गमे सर अते करी चिंगनब पोचै मखादा ताब खोटपे यो संतोष सर नुपी सी सक्ताक से नत्रगा नुपी एसी ममिंग मथा खंग याबा खरी ताके फनी सर अखुइना सुक यामना चेक्शन लेरगा अखुइदा सिंगनबग मग लोइनेना अखुइदा सिंगनब मग लोइनेना पांथोकदिबनी मिशी असिसु ममांगी मिशी दुग चमानारी मखुदा सिदी थांगना कक्थकरेना सर सिदी केनोम लेरे सर केनो गंगे कई लेनो सर केनो तो सर केनो रे गंगे नंग तो दुगेनो सर तसी मी के मखुद मकम लेरमे सर नाइखोने करिगिनो न पाखली दुबो सर
ꯁꯤꯒꯤ ꯅꯥꯄꯤ ꯃꯔꯛꯁꯤ ꯁꯤꯗ ꯍꯥꯏꯗꯣꯛꯂꯨꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯅꯣ ꯇꯥꯔꯤꯁꯤꯕꯣꯅ ꯌꯦꯡꯉꯨꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯃꯤꯒꯤ ꯊꯥꯡꯅ ꯀꯛꯈꯤꯕꯒꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯅꯦ ꯈꯨꯌꯥꯏꯅꯦ ꯈꯨꯅꯥꯎꯕꯤꯅꯦ ꯄꯨꯂꯞ ꯌꯥꯎꯏ ꯁꯥꯔ ꯃꯀꯛ ꯇꯥꯔꯝꯕꯁꯤꯗ ꯁꯥꯔ ꯁꯥꯔ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯤꯌꯦ ꯁꯥꯔ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯕꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯃꯈꯨꯠ ꯑꯁꯤ ꯊꯥꯡꯅ ꯀꯛꯊꯠꯂꯝꯂꯤꯕꯁꯤꯅꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯁꯣꯏꯗꯅ ꯄꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ ꯁꯟꯇꯣꯁ ꯁꯥꯔ ꯅꯨꯄꯤꯗꯨꯒꯤ ꯃꯉꯛꯁꯝꯗ ꯌꯦꯡꯉꯨ ꯂꯤꯛꯀꯨꯝꯕ ꯊꯠꯈꯤꯕꯒꯤ ꯎꯟꯖꯥꯗ ꯆꯤꯡꯈꯤꯕꯒꯤ ꯀꯔꯤ ꯂꯩ ꯑꯣ ꯁꯥꯔ ꯃꯉꯛꯁꯝꯗ ꯎꯟꯁꯥꯁꯤ ꯈꯤꯇꯪ ꯈꯦꯠꯇꯜꯂꯤ ꯁꯥꯔ ꯉꯛꯁꯪꯒꯤ ꯂꯤꯛ ꯑꯗꯨ ꯊꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯁꯥꯔ ꯅꯥꯒꯤ ꯁꯅꯥꯁꯤꯁꯨ ꯁꯥꯔ ꯍꯤꯡꯅ ꯊꯠꯈꯤꯕ ꯃꯥꯜꯂꯤ ꯁꯥꯔ ꯅꯥꯁꯤ ꯂꯣꯏꯅ ꯇꯠꯂꯦ ꯁꯥꯔ ꯃꯥꯏ ꯒꯣꯗ ꯑꯁꯨꯛ ꯇꯝꯊꯤꯅ ꯑꯗꯨꯗꯤ ꯁꯅꯥ ꯂꯨꯄꯥꯒꯤꯗꯃꯛ ꯍꯥꯠꯄ ꯑꯦꯅꯤꯋꯦ ꯄꯣꯁꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯃꯣꯛꯇ ꯊꯝꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯁꯥꯁꯦ ꯐꯤꯕꯝꯗꯤ ꯁꯣꯛꯑꯦ ꯑꯗꯨꯕꯨ ꯐꯣꯇꯣ ꯀꯥꯞꯄꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯔꯤ ꯃꯇꯥꯁꯤꯡ ꯃꯁꯛ ꯈꯪꯕ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯅꯅꯕꯒꯤꯗ ꯐꯒꯅꯤ ꯁꯥꯔ ꯑꯁ ꯀꯔꯤꯅꯣ ꯇꯧꯕꯁꯤꯕꯣ ꯑꯩꯗꯤ ꯀꯔꯤꯅꯣ ꯏꯁꯥꯁꯤ ꯃꯤꯍꯨꯟꯒ ꯂꯣꯏꯅ ꯆꯦꯟꯈꯠꯈ꯭ꯔꯦꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯒꯥꯎꯃꯩ ꯅꯪꯕꯨ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ ꯁꯥꯔ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯥꯔ ꯑꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤꯗ ꯁꯥꯔ ꯃꯤꯒꯤ ꯃꯈꯨꯠꯄꯨ ꯈꯨꯠꯁꯥꯗꯨ ꯃꯀꯛ ꯂꯩꯔꯝꯕꯁꯤꯕꯨ ꯁꯥꯔ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯣꯗ ꯁꯥꯔ ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯁꯤ ꯎꯕꯗ ꯀꯔꯤꯅꯣꯝ ꯇꯧꯔꯦꯅꯦ ꯏꯁꯥꯁꯤꯕꯨ ꯑꯩꯕꯨ ꯒꯥꯎꯃꯩ ꯌꯥꯔꯦ ꯁꯟꯇꯣꯁ ꯑꯁꯤꯕ ꯃꯁꯥꯁꯤ ꯄꯨꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯁꯥꯔ ꯉꯔꯥꯡꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯕ꯭ꯂꯨꯇꯨꯠꯀꯤ ꯁ꯭ꯄꯤꯀꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯋꯥꯠ ꯑꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯈꯔ ꯂꯩꯔꯝꯒꯅꯤ ꯀꯃꯣꯟ ꯆꯠꯁꯤ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯒ ꯅꯤꯡꯊꯤꯖꯅ ꯇꯥꯔꯨꯔꯁꯤ ꯐꯅꯤ ꯁꯥꯔ ꯐꯖꯅ ꯁꯤꯡꯅꯔꯦꯅꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯤ ꯍꯥꯠꯄ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯀꯔꯤ ꯂꯧ ꯈꯔ ꯊꯨꯔꯣ ꯑꯁꯤꯕ ꯃꯁꯥꯁꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯣ ꯈꯔ ꯊꯨꯖꯜꯂꯣ ꯁꯥꯔ ꯃꯌꯥꯝ ꯊꯥꯡꯒꯠꯄꯤꯔꯣ ꯁꯥꯔ ꯑꯩꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯌꯥꯎꯗꯕꯅꯤꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯥꯔ ꯍꯣꯏ ꯌꯥꯔꯦ ꯂꯧ ꯒꯥꯎꯃꯩ ꯂꯧ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯑꯣ ꯍꯣꯏ ꯁꯥꯔ ꯀꯔꯤꯅꯣꯅꯦ ꯈꯨꯠ ꯃꯀꯛꯇꯨꯕꯨ ꯍꯌꯦꯡ ꯃꯈꯩꯗ ꯑꯩꯗꯤ ꯁꯥꯒ ꯑꯃꯇ ꯆꯥꯔꯔꯣꯏꯗ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯉꯥꯡꯁꯤꯡꯅ ꯋꯥꯆꯞꯇ ꯊꯥꯕꯤꯔꯝꯃꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯇꯦ ꯂꯣꯛꯇꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯇꯌꯥꯏ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯑꯁꯦꯡꯕ ꯑꯁꯦꯡꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯇꯌꯥꯏ ꯋꯥꯎ ꯇꯌꯥꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯋꯥꯎ ꯇꯌꯥꯏ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯇꯌꯥꯏꯁꯦ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯇꯌꯥꯏ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯇꯌꯥꯏ ꯃꯈꯨꯠ ꯀꯥꯏꯁꯦ ꯂꯩꯔꯗꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ
ꯌꯥꯝꯅ ꯆꯥꯛꯑꯦ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯒꯦꯅꯦꯍꯦ ꯏꯁꯩ ꯍꯧꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯑꯩ ꯁꯨꯝ ꯏꯁꯩ ꯑꯃ ꯇꯥꯔꯝꯕꯅꯦ ꯑꯗꯣ ꯏꯁꯩꯁꯦ ꯁꯨꯝ ꯐꯖꯃꯟꯈꯤꯗꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯦ ꯏꯆꯥꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ ngasi ngarang si isa si mo nga matawiko ima kaisu tawdiye isay sum tarambane ho pare taro Lakle Inspector Tayai Lakle Inspector Tayai Uthana ba Hanana thagachari ngasigi Inspector Tayai chamaga humbodaraga taruk suba tangkak tabhiribasi adongi thamoi kari phabi bage ngasigi tangkak se khajiktang adum tabada adum soi lawba soidana phawirungani aduga loisilakda isai amakhakna thaidoknaba mayamgi pokning se khajiktang honajabani aduga feedback amadi comment khara pathokjabagi tonja du lawjage loinana mangoinana ngasigi birthday tariba nuksijaraba isa sigi ai phamangol peminasi Kwasify Konjengbam Lekaidigi Ahong Sangbam Avashan Son of Bisorjit Amadi Urebina Mokogi Nuksijaraba Masasigi Dama Yaifamangol Bizari Asigum Loba Mapong Numidasi Masing Langam Dana Lakpo Ibiu Mai Sing Nungsit Kudong Tiba Puno Magtagi Tabang Mapuna Laktok Pibo Ishanu Loina na Mahima Sing Haiba Tola Tarbagi Mateng Pangba Palem Pantau Sagay Natay Mayam Puno Maki Yaifaba Faba Luchingbo Uibiu Haiduna Sorgi Mapam the Nizari Maruina Kudong Tibana Gaudaba Uibiu Haina Hajari Nasigi Tankak Asidagi Mayamna Pibirak feedback ama comment Karapa Nabaki Kudong Sabadamu Tamjari Let's spend out happy birthday Happy Rupa Monica Longjam Ahidi Wari se Tahuk Dabada Tumbayade Wariam Waina Tapiri Tagachari Monica Longjam Happy Rupa Sigidamak Yumlemam celebrity Sarngasigi Tankak Asidi Kiva Fawi Sana Lupa Siraga Chatpa Kijare Yamna Chumbo Wafamni Nupigi Dilating ni Sana Haibasi Adubu Sana Haibasino Sana Lupa Sin Migi Punchi Mang of Sudomoi Haitare Adubu Tagachari Warini Raja Khan Tagachari Reaction BC to Tagachari Happy birthday Tapiri Bikram Jitangom Tagachari Ojit Loriam Tagachari Happy birthday Tapiro Wasne Aslam Tagachari Rafiq Ahmad Tagachari Ronita Guru Aribam Sargi Talents Angapane Tapiri Tagachari Muskala Sare Dumale Hat Panupato Yamat Kiba Pawi Tapiri Tagachari Ronita Guru Aribam Mayam Punamak Potana Bagi Haitareko Yamna Ting by Hingbada YouTube to live me listening a Makrena Leviva Yamna Mamaliam Krapazani Tuga Radio do Masing Lakamdana Milak Marie Karehena on Toro Torom Sida Tabiba Kosem live the Tabiba Mayam Punamak Tagachat Leglaning Tozam Dines Okram Tagachari Yamna no Itemi Hatpase Haina Tapida Chomani Dines Adobo Toi Sigumato Tokia
Kuber sarungmam thagachari tumba ka yadre da tawrise nungai na wakal phata biraga mit usalaga tumbiu khosnam prem joy isai simadi amukta sembiu atengba hingsa tabadi waus na tapire thagachari prem joy isai semba loidri sketch ne aitare ngarang loktak ki nangnaba odum sakki be isai mani aduga fazana master saraga haitare ko fazana dum tahanjage me yam habire thagachari habirak pokodima aduga habirak ta basing chu dum thagachari yam habire haitare reaction mayam gi kano se yam lai tongana thabiro haibi yam yawe aina isai je semba loidrimni na tharubada chaitokradi mayam na nokno khini nam tawbani adu mingonda thadok jaroi na haibasu dum yawe adu thuba matam dai samjarake aduga nuksibi ba koi families de leibiri bi mayam na haitare ni mayam na bu thagat pi ba nuksibi ba ama magi wana chodana am nungai jai so thagachari bira khonjengbam chana lupa khudima mi bu hekta hatokwa na takpire thagachari basant lashram happy birthday takpire inawi thokjom masigi makhutagi ta hautre soidena chingkhalaga tabiu hayeng orasu tabiu hemchandra okram thagachari yamna luba matangni tabasu tu chungba na takpire hemchandra yam thina lui masigi character ji sagat pasi thokno lugre irai lai de haitare duga mi mayam film ma oina lila ma drama ma oina tawbor di phaba lugre lubai wadi loina lui adubu luba sida sem basi mayam se am changi haitare adubu thagachari keju chanu thagachari keju asingrang live jawpire thagachari kaisal maitai thagachari sar ngasigi di kijaba phawi matakpire yes kaisal maitai aingonda mina thangi yandore se ai wakhanda kari pharongani so yam kijane basugum basi adugum thawdo wa thokse dum tho mi mayam si mayam yawri pon aduna thagachari habirok ko aduna yam sigum basi section ningai ni haitare aduga bem cha lei maten tha ngasi te yamna fazai athengmada gangmai ga pisak kana no khali aroi bade yamna so nungai tian ta thagachari rasaya sani isai yamna fazai sargina ta pire rakai rukaya haibani ngapigani ai pabada soiki basagidam rukaya thank you so much romeo lokrakpam thagachari naduga chaubi hanjabam sir akibagi masakne chumbani chaubi lambida ni mapam kari haitare mi gi mapam chakobagi mapam nate mangani chakobagi activa tonga chana lupa siraga chaluba adu labuk tu power lakуда lambida nahani lep lerame makuta nongmai amam pai nupi du hai kumdaron chana lupa yaw loi piro mobile piro gari du su piro nakhong na chat khro labuk sidagi nupi du ki bina khangamdre nongmai na namak nupi du am ki re chana su pire paisa mobile pire gari su pire gari so pire aduga nupi du lepga lehore nupa ani duna hairamme moida na thwaido khakpiramni aduga ijan mangandri do narai bu pharamni yum chalo so nupi du that adumaina lakhi si thoki ba thong manipur do thokpa thong ni no yam section bi gadam lambi dai activa thore sana lupa phajare sire chatle ga haraga lamhangam phawre ta chatkani wakhan je to khanbi no bojing matam je amlu bai tare aduna sigum se sigi tangkak sim adum no ma soina hapchara ke nai sem lem ngasi jili thokre aduna sana lupa gi matik magun se yamna lui aduna chali se singna kera ga thabak chat matam ni yaringai lamhang phawdoradi khoi sak phajaram ni sana lupa yam siram ne gaina yamna masi tawbi ade yam phatte hojing matam se nongmai ma sam pair mi se loina over power to bungami aduna khanbi gadam ni sigum se aduna so section view hena hana aduga ra sana thoi thagachari chawbi hanjabam romeo namram thagachari ibema ps ngasi wari aseng ba thodo kom tu chungki ba khangaude thagachari habirak pasegi dama aduga tiken oinam thagachari wari se iramdam sida thoktragasu achumani tiken oinam masimak thokpa thoktabako haipet manaba singse kari oirakpa yai je dum section bi maramdi serial killer je mapanda di am thoi haitare so somorje laisram thagachari md serial jabe thagachari nasigi mihat pasidi am ki tapira chumba wafam ni aduga tutu kangjam thagachari mihat ko chi do yam ki jai haninga leitana thagachari tapira so
थोइबा कोंथोक सम थागचरी मकोक तगी ताहौद्रे ngasiदी अदुबु यामना नुंगाइ तब तांकक अमा तौरी मी ना तापिरे सो थागचरी कोनसम बेमला अमरजीत सनसम गांगमैना ngasi पाखतपद यामना माले तापिरे स्वाइदे पोचै लेबनी थियो थिरो मी मखुत मकक लेरमदे दुम पाखतामनी को अदुगी मवोंदुनी सो ngasiदी याम नोकनबा काहेना याहुदमनीना खितंग हाइतारे वारीसिने यामना रूबम संगरे ngarangdi so romantic haigedra romance no in sathagre aduna pungning de kitang thaidok na ba tamphagi sei mate ama haitare mana semba loiropagi nungai jaba mang kare haitre mondrang sana jaba mate ama hapjabani sangkhoi langbam thagachari raja khan thagachari hanana matam punumakta na tapiro miyamgi soidina ngamboi jagi mala hizam thagachari hayeng amok I mean say Romeo thagachari happy birthday wish you all the best tapire sneda salam Romeo ngasai haibadu kari haibano phone tawda smaina taruraga kainoma tawi haibra kainom haigi pabadi nang hogdre telis anu thagachari sarbu gangmaini yamna kibadu thagachari telis anu gangmaini kiba sabadu khoisnam prem joy thagachari aduga bo boy kari haiduno kamai paduno bo boy khai mali so I'm very sorry in la le karigumba correction to bio in la la so bo boink haitare bo boink ming 5 mangang thagachari 5 mangang pazai id wahangbam rina thagachari ngasigi nawa khara farabagi live ahanba numit ni ana thagachari adubu wari duna ki halle haragadi nungaite rina nawa fabiro aduga Tampage roibada takibi sei matek tuna pungning kitang nungai bra yengbiu abung wangjam thagachari bira konjeng bam happy birthday happy thongram brojen matek ama taba phangleba sibu yam nungai jen takpiri thagachari nungai jai live ahan bani na takpiri brojen thong bram thank you so much hanana thagachari kai khomnajari live yawi bogi dama khamba laisram live ta ahan bata jabani tampagi sei tabado asing bayam na mali na takpire thagachari khamba laisram live no bachang birak pasing family da haitare join to pibase am nungai jai koi family gi missing hengat pirak pa haitare yam nungai jai alis thagachari thaja khaidem tayai gi sei am bajain takpirak pa chong tham ronen sir ngasi ni hena ki jai tabad humang kangen takpire thagachari aiju ngang mud ki jai haitare ko adu mai mong du mana bo na bada character si am lorok pani na mana ge to bayam jawe du na tan na ina khara ka thaidok pani adu thagachari keju chanu thagachari adu ga tu Aziz Khan Tampha cast not your loving glance at thagachari sai ge aning ba haibirok pa suro ke thagachari am nungai adu ga tumbiu tumba yabade khoi di tumba mit usin ba haibadu sur khoi di tumba yade tumninge haidun haktang ga tumoradi khangni chongkhat le haitare mayam gi thorom leibani na pakhatana duna kaidauke bu phone je muthala thame mi gi phone je lakpa yada na ban kaino phone du la di wari sanani wari ju sanade yadi maru mapang adai wari du sanale di kakthat pa ju yada tham ju yada tham ga ju yada somda di timing ne som yarakta adai di yade thagachari hanana tampha Goper sarungbam yam nungai wari se na bigyarani sogol sem gangmaina khangmado na dines okram nomai them sarmila thagachari yamna haina halimi hatpado na tapiri ibi athokpam imai nga sidiki jabana na tapire anyway sachi manga tayai gi bullet makhol do thaki da bukuire da thagachari sachi bullet nung se tari den soidana mai gam thoruk pa matang sudum jaujani wari je loina to koi case loina lokhot leire hai tare ko thank you so much aduga Ajit Loriam serial killer ama oirak pa yai Rebecca Wangkem thagachari Rebecca aduga Hemavati Khunrakpam isai gi music se amno fazei na takpire thagachari sei gi music fazei na takpirakpa sei mayek si tap na pairaga mayek tu hekta parbudaga wakhal jida hai tare sumaina leiba na hairaga ekta sagalage ekta pan gi bani tap pairaga ani rak hom lak handa bai tare music tu budi bit tu budi hana khanto oga dagi di kona bit ta hapani hai tare music no kona phot pani thagachari thank you so much yam nungai jai aduga Dhananjay Haikam thagachari mi hat patu to sena tu chungba phawi
haibirok paduga abung wangjam Chaubi Hanjabam Thagachari Telis anu once again Amukana Thagachari happy birthday haibirok padane sorning togjam sar mi hat pagi khonjel do ki ba phawi amna male ta tapire Thagachari sanahan ba yumnam Thagachari sar tayagi wari dangauri na tapire kaso kaide hojik akoi gi yamna kari haitare lockdown ge chap manana leiraba lockdown gi mowong da haitare curfew gi monung sida mayam ge awa pothana ba hona jaba aduga madudagi so haitare covid ki manung da phongja ki bani te ai se aduna covid ani subada so dum leiri so Thagachari sana yambi yam mem Thagachari site majbur my mom somananda narmada takhelambam sarwari am phajai atapire so haninga leitana aduga isaina marolama phajabane atapire Thagachari devla matung kayada minungsi khangdribano atapire chumbani devla mihat paibase minungsi dum phaude makoidi masagi aningbadudani adubu kari gimi hal ino kari taurino haibo wari madi malak kibani aduga mi di kayam hat kidoino haibo su khangmina kisi matau karamna khanga ko deno phone season ade karim season ade magi likhuna mata thamde kayam koino ngamgadori bino haibo di yamina si so md sira jabe Thagachari anana aduga Aziz Khan Thagachari abung wangjam irengbam benanta md Rajauddin Khan punamak Kaukrabasu Inspector TAYAI Tabadi Kauzadi Yamna Nungai Napiri Thagachari brother thank you so much mayam gi support ani haitare yam yengbidra so khoidi nongalaga mi lising marphu maudra la me yengbi base sidang yengbira lore adum sidang tabiraga dum yengbiraga di diamond de dum hinge haitare ko undona mayam punomangnani so masigi mafam akoina kan mangam jariba tawjariba aduga khoini mayam da haijari duna diamond radio khoin tawjai khoi tongan ba revenue leite ado miyamna nungsibiba diamond radio da katpiba khoi gi donor khar lei donor sing sina ngam khar khar ka pibiba khotpiba smai tor gan khoni hingjabani matik sab staff lei jadriba yana ba gyojik tawjari se adu akhoina sum smai chawkhalaga di hena staff sing hapchalakpa aduga tongan ma adu staff sing gi tolop yamna chauna natrasu khar khar hengkalaga hena piba ngamba adugumba tangkak tu yongna na bani khoni amkana manglom da sangsiliba hojik so studio extend to bogi achauba generator makhin magi tongan bahikol le kon sengot pagi haitare so matang sangsili ponumakse meyam ponumaki nungai na bawa pothana ba adunga tani so hanana Thagachari langlen khangabam Thagachari TAYAI se karam kanda loidoino loikhini khanbada ware tumba kahuzaraba aikhoi da tapiri so adum langlen yengsi makan ko adum yengmina si matangi matungina case de adum yam leiri aduga rabu loremba Thagachari happy birthday ngasi wari si tongan ba wari oidori tapire chomani Sneda Thagachari Romeo Lokrapam sir handak chahi di kari habiribno group o hanagum active oibangam de adugo late night story relay oina adum tajai diamond bu support adum tawjari na tapire Thagachari Romeo karim to kai belite mi oibogi magi tongan ba thabak singna dum mafam tamje dum pullaga chale haitare adu family di yamwana dum hona biramani Romeo so diamond na laktana khotana famsidaga lakpi na kyarak to kre du kaisu kai belite nomo phadok mi kupa matang ura so haitare diamond bu nungsi biduna dum na sandok chari ba thorom si da pungkhaim tor su tabi ba thank you so much hana mahausa gomna hena dum chawkhat poi biu mayam panama katuga PM Cakes Thagachari loiram dai do oina taring asidi so in sinkhalaga tabiu abung wangjam nomai them santi bala TAYAI tombabu kireda aidi Thagachari devla mutung khosnam prem joy PM Cakes inawi thoksom nong thombam biswarup sar minungsi angak pani toru ba ipal tapak saina tapani Thagachari nong thombam biswarup sigi nungai bom khak lei haitare aigi di khangde aigidi khangde mine saugini dum hona bado haitare so thank you habiro tampa tutu abung wangjam ponamak Thagachari thoiba kontau ayam loina pajare chitha jaba yawroga sunga pigani meam aduga tension jage download torga taba su meam yawbani na aduga 5 mangang Thagachari akiba fawi habirokpa aduga Thagachari anana isak Thagachari diamond radio lakpadagi wakhalok sing yamna kanaba phanghan bibagi damak diamond radio haning alitana Thagachari intakpiri isak Thagachari aduma khona jarake akhoi hona jari sidi chamai manungda khajiktani aduga lepa leitana masidagi hena makhan khoi gi manglan kya leijari mangphauna na ba madu hona bangam boijage
aduga thagachari site Islamudin aigi pongnomit nate adom ngarang so aigi pongnomit happy birthday happy adu aigi ming do lokthok piraga happy birthday dang haibiro site Islamudin so thagachari aduga hanana thorom si yobi bagi ko adu hanna thagachari kai komnajari aduga punamak dhaneshwar ningthaujam Vikramjit aduga singkai hunba ngangom thagachari khamba yandrembam thagachari matha asuk saringai sida isai fajaba tari tamphadi pau khangdabanina chumani hanana thagachari hongsing long ningsen thagachari kamai syam thagachari hayengi numit se tuna lahaninge maramdi hayengi makha khangning bagi haitare nanau khetre mem thagachari sei mek se fajamandana ngasi di tarara khanjan nanjandana taro badagi na haibire thagachari hanana ko chitaranjan yumnam hanana thagachari losinjage mayam punamaki comment se loina pahabadi ngamjadre adubu pibiraglibana kanana kari hairi haibado dum pasage aduga hanana malahijam punamak thagachari hayengi tangkak amungai minarse chitha hobasing waro biranu kaisal maitei mayam punamak aduga hek haibirak pasu yawi aigi di pabirakte thonaujam family sweet home thagachari hanana ketremem sangita monica longjam nawba kisam sananma bani sakul sem thank you so much aduga hanana thagachari adum leiba adum akhoi gi thorom sida adum comment sung pi dana adum yaw basu adum lei makhoi su adum thagachari punama hanana thank you so much atheng bada join tawi basagi dama section lebiu laina sidagi khoi ngau thok mina nanu bagi dama khona minase vaccine kap ya ba hek matam na ha sing vaccine kap na no hona biu tongan ba aran ba wafam sing thajabirunu tongan ba fake news sing da khoi pakhat piganu akhoi da maru ina miyam da harak pasi akhoi dagi haitare information and broadcasting dagi government of india da harak pasi miyam punama panic oidana ba hona biu laina sina ki dana ba hona biu laina si bharat tagi ngak thok na ba madu khakta na tan malem sting ngak thok na ba ano bo upai di section na akhoi leiba taru tanana leiba mask upa sanitizer season ba loina na vaccine kap thok pa vaccine kapi positive oisunu positive kapaga si aduma oiraga su si de aduga naraga su oxygen ge darkar leiroi phaniam oisunu positive oiraga mingonda santok pada mi amadu cbi vaccine kaptragadi so vaccine kapiu so hanana thagachari onma mapu jem sai jamna ekok nona thorom loisin bagi ayabada lokjabuga loina na khurumjari .2 Diamond Radio Channel